India ki hannagi President Ram Nath Kovind na Chairperson oiba High Level Committee amana One Nation One Election pangthoknabagi Matang Da Pukhatlakkhiba recommendation adu ngasi phamkhiba Union Cabinet meepham amana Ayaba Pikhre matam amatada Lok Sabha amadi State Assembly ki mikhal pangthoknaba High Level Committee na Pukhatlakkhiba recommendation adu Prime Minister Narendra Modi na mayai tangbal loduna phamkhiba ngasi ki Union Cabinet meepham na Ayaba Pikhre haina Union Minister Aswini Beshnau na ngasi phongdokre Hiramasiga mari leidana National Pouche ama oiba Hindustan Times na piba report amagi matung ina ngasigi Union Cabinet meepham maduda India gi hanagi President Ram Nath Kovind na Chairperson oiba High Level Committee adugi report sing adu kopna khanakhi Leibaga sida matam amatada Lok Sabha amadi State Assembly mikhal pangthoknabagi roadmap yauraba report sing adu Union Cabinet meepham na kopna khanaraba matungda amata oina yanaduna Ayaba Pikhre Ngasigi Union Cabinet ke warep ase India ke electoral reform da achouba ahongba ama purakadaba khongthang amani haide BJP na luchingba NDA gi lengak matam asida Lok Sabha amadi State Assembly mikhal pangthokpagi wafam ase chana hangani haina mamangda phongdoknakhiba leikrabani adubu mamangi NDA gi term ani aduda BJP na Maromdom majority oiba ngamkhrabasu handaki NDA gi ahumsuba term asidadi BJP na maromdom Lok Sabha da majority oidaba maramna thosel ase thabakta onthokpada atopa mapang party singke mateng mathau tare panba yabadi lengak na semkiba India gi hanagi President Ram Nath Kovind na Chairperson oiba High Level Committee ki report adu chehi asige March thada India gi President Draupadi Murmu da lankhat khibane Committee aduna Lok Sabha amadi State Assembly mikhal ase matam amatada ahanba festa pangthokhalaga local body singi mikhal na amuktada numit chamani manungda pangthoknaba recommendation pikibane Committee asina lankhalakhiba proposal asina leibaga sida mikhal toina pangthokpa ase hantha handuna India ge electoral process ase streamline taunaba meeting thamle Thosel asina mikhal toina pangthokpana sel amadi administrative ta leidiba khudong chadabasing adu kokhan bangamgani haidi maragasida One Nation One Election ge thosel ase Prime Minister Narendra Modi na yamna kanna meeting thamliba thosel amane chahi asigi India ge Independence Day ge Red Fort ta pangthokpa thoram amada Prime Minister na toina mikhal pangthokpa asina lebak asigi chawkhat lamjelda maning halhalle maramaduna toina mikhal pangthokpa ase leplasi haina phongdokhibane amaromda kumja Englishing ani kunmari gi general election ki BJP gi manifesto da thosel ase soidana pangthokani haina lauthokhibane maragasida Congress ke President Mallikarjun Kharge na thosel ase yaningda bafungdoktuna One Nation One Election ase democracy da chatnaba yaba thosel na te haina phongdokhiba leikrabane amaromda thosel ase thabakta onthoknabagi matangda committee asina constitutional amendment tarani pandrom pangthokpa mathau tagani haina recommend tawde Constitutional Amendment sing ase ayambana State Assembly singi ratification mathau tade adubu Constitutional Amendment Bill sing ase Parliament na pass tawgadabani haidi hiramasigi matangda Law Commission of India na makhoigi oiba report ama athuba matamda thadokpa yabagi thadorakpa yabagi thajabale haina pawasina makhatari